ꯅꯪ ꯑꯩ ꯄꯜꯋꯥꯡꯃ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯁꯔꯨꯛ ꯑꯃꯨꯛ ꯃꯌꯥꯝ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯨꯔꯦꯜꯒꯤ ꯑꯣꯐꯤꯁꯇꯅꯤ꯫ ꯑꯣꯐꯤꯁꯀꯤ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯈꯤꯡꯂꯛꯂꯤꯕ ꯐꯣꯟ ꯑꯗꯨ ꯇꯞꯅ ꯂꯧꯗꯨꯅ ꯈꯨꯝꯃꯤ꯫ ꯍꯜꯂꯣ꯫ ꯂꯩꯃꯍꯟꯅ: ꯍꯦꯜꯂꯣ ꯊꯣꯏꯕ, ꯅꯪꯕꯨ ꯍꯜꯂꯛꯈꯤꯔꯣꯏꯗ꯭ꯔꯣ? ꯏꯃꯥ, ꯑꯩ ꯈꯔ ꯊꯦꯡꯂꯛꯀꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯆꯥꯛ ꯈꯥꯛꯂꯝꯂꯒꯦ꯫ ꯅꯪꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯍꯜꯂꯛꯂꯨꯀꯣ ꯑꯗꯨꯗꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯊꯝꯃꯒꯦ, ꯊꯕꯛ ꯈꯔ ꯆꯤꯜꯂꯤ꯫ ꯍꯣꯏ ꯍꯣꯏ, ꯌꯥꯔꯒꯗꯤ ꯈꯔ ꯉꯟꯅ ꯍꯟꯖꯤꯜꯂꯧꯀꯣ ꯊꯣꯏꯕ꯫ ꯅꯨꯄꯤ ꯃꯌꯨꯝꯅꯁꯨ ꯍꯣꯏ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯒꯗꯕ ꯌꯥꯝꯅ ꯂꯩ꯫ ꯏꯃꯥ, ꯑꯩ ꯈꯔ ꯆꯤꯜꯂꯤ, ꯊꯝꯃꯒꯦꯕ꯫ ꯄꯨꯔꯦꯜ ꯐꯣꯟ ꯑꯗꯨ ꯐꯠ ꯀꯛꯊꯠꯂꯦ, ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯗꯨꯅ ꯆꯧꯀ꯭ꯔꯤ ꯑꯗꯨꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯉꯥꯊꯔꯛꯇꯨꯅ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯑꯣꯡꯅꯤ ꯃꯥꯒꯤ ꯃꯇꯧꯗꯣ꯫ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯃꯥꯒꯤ ꯋꯥꯈꯜ ꯃꯅꯨꯡꯗ? ꯀꯅꯥꯅ ꯈꯪꯒꯅꯤ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯤ ꯀꯣꯟꯅ ꯈꯪꯁꯤ ꯑꯩꯈꯣꯏꯁꯨ꯫ ꯄꯨꯔꯦꯜꯒꯤ ꯌꯨꯝꯗꯅꯤ ꯂꯩꯃꯍꯟꯒ ꯕꯨꯙꯤꯔꯥꯖꯀꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯃꯈꯣꯏ ꯁꯝꯈ꯭ꯌꯥ, ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯗꯤ ꯊꯨꯖꯤꯟꯕ ꯄꯥꯝꯃꯤ꯫ ꯎꯞꯂꯤꯕ ꯑꯅꯣꯞ ꯑꯗꯨ ꯇꯦꯕꯜ ꯑꯗꯨꯗ ꯊꯝꯈ꯭ꯔꯒ ꯍꯥꯏꯔꯛꯏ꯫ ꯂꯩꯃ, ꯑꯩꯅꯗꯤ ꯑꯉꯧꯗ ꯐꯖꯅꯗꯤ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯑꯗꯣ ꯅꯨꯄꯤ ꯃꯆꯥꯗꯨꯅꯗꯤ ꯀꯔꯤ ꯍꯥꯏꯍꯧꯒꯦ? ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯆꯥ ꯄꯨꯊꯣꯔꯛꯂꯝꯂꯒ ꯆꯪꯈꯤꯕꯗꯒꯤ ꯊꯣꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯕꯦꯝꯃ ꯇꯝꯐꯥꯒ ꯑꯉꯧꯒꯒꯤ ꯃꯇꯧꯅꯗꯤ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯔꯩ ꯆꯀ꯭ꯔꯤ ꯀꯌꯥ ꯊꯥꯡꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯈꯟꯕꯗꯗꯤ ꯋꯥ ꯃꯥꯡꯂꯣꯏ, ꯊꯕꯛ ꯍꯧꯖꯤꯛꯁꯤꯗ ꯂꯩ꯫ ꯏꯁ, ꯅꯨꯡꯉꯥꯏꯖꯔꯦꯗ, ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯁꯛ ꯃꯇꯧ ꯆꯪꯈꯣꯟꯕꯅꯤ꯫ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯏꯃꯧ ꯍꯥꯏꯕꯗꯣ ꯊꯣꯛꯄꯅꯤ꯫ ꯅꯨꯡꯉꯥꯏꯔꯦ, ꯃꯈꯣꯏꯅ ꯌꯥꯕꯤꯔꯛꯄꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯣ ꯃꯈꯣꯏ ꯁꯝꯈ꯭ꯌꯥ, ꯑꯉꯧꯒꯤ ꯂꯥꯏꯌꯦꯡꯕꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯈꯤꯕꯁꯤꯡꯗꯨꯗꯤ ꯁꯣꯏꯗꯅꯒ ꯆꯤꯟ ꯄꯟꯕꯤꯅꯨꯀꯣ꯫ ꯑꯩ ꯚꯥꯞ ꯇꯥꯏꯅꯦ ꯂꯩꯃ, ꯑꯩ ꯚꯥꯞ ꯇꯥꯏ꯫ ꯃꯗꯨꯗ ꯅꯠꯇꯦ, ꯑꯩꯗꯤ ꯌꯥꯝ ꯇꯧꯈꯤꯒꯗꯧꯔꯤ꯫ ꯏꯆꯥ ꯅꯨꯄꯥ ꯑꯃꯈꯛꯇꯅꯤ, ꯇꯖꯣꯞ ꯇꯖꯣꯞꯀ ꯇꯧꯕ ꯌꯥꯄꯣꯠꯇꯦꯅꯦ, ꯆꯥꯎꯅ ꯍꯣꯡꯒꯗꯧꯔꯤꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯦꯝꯕ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯂꯩꯃꯍꯟꯅ: ꯍꯩꯃꯥ, ꯏꯆꯥ ꯊꯦꯝꯕꯁꯨ ꯂꯥꯛꯏꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯥ ꯆꯥ ꯂꯣꯟꯒꯦ꯫ ꯏꯃꯥꯁꯤ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯅꯤ, ꯏꯃꯥꯅ ꯍꯥꯞꯂꯛꯄꯅꯤ꯫ ꯏꯁ, ꯅꯈꯣꯏ ꯏꯃꯥꯒꯤ ꯏꯪꯈꯣꯜꯁꯤꯗꯤꯀꯣ, ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯏꯟꯁꯥꯡ ꯑꯅꯧꯕꯁꯦ ꯅꯈꯣꯏ ꯏꯪꯈꯣꯜꯗꯒꯤ ꯑꯗꯨꯝ ꯆꯥꯔꯕꯅꯤ꯫ ꯏꯃꯥꯁꯤ, ꯑꯩ ꯄꯥꯎ ꯑꯃ ꯇꯥꯏꯕꯨ, ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯈꯪꯗ꯭ꯔꯤ꯫ ꯀꯩ ꯄꯥꯎꯅꯣꯅꯦ ꯏꯆꯥꯅ ꯇꯥꯔꯤꯕꯣ? ꯏꯃꯥꯁꯤ, ꯑꯩꯈꯣꯏ ꯌꯥꯝꯕꯨꯡꯗꯣ ꯂꯨꯍꯣꯡꯗꯧꯔꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ? ꯂꯩꯃꯍꯟꯁꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯔꯥꯎꯅ ꯈꯨꯝꯃꯤ꯫ ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯏꯆꯥꯅ ꯇꯥꯔꯤꯕ ꯄꯥꯎꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯋꯥꯔꯤꯗꯨ ꯕꯨꯙꯤꯔꯥꯖꯁꯨ ꯌꯥꯎꯔꯛꯏ꯫ ꯊꯦꯝꯕ, ꯅꯈꯣꯏ ꯌꯥꯝꯕꯨꯡꯒꯤ ꯂꯨꯍꯣꯡꯕꯗꯗꯤ ꯏꯆꯥꯁꯤꯡꯅ ꯆꯦꯟꯕꯤꯒꯗꯕꯅꯤꯀꯣ꯫ ꯀꯩ ꯋꯥꯅꯣꯗ ꯄꯥꯕꯨꯡ, ꯑꯩꯗꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯊꯕꯛ ꯅꯣꯝꯁꯤꯟꯕ ꯍꯧꯔꯗꯣꯏꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯊꯦꯝꯕꯁꯨ ꯏꯄꯥꯅ ꯆꯥꯎꯅ ꯍꯣꯡꯒꯅꯤꯗ, ꯏꯆꯥꯒꯤ ꯃꯇꯝ ꯂꯥꯛꯂꯕ ꯀꯥꯟꯗ꯫ ꯊꯦꯝꯕ ꯏꯀꯥꯏꯔꯞ ꯇꯧꯅ: ꯑꯁ ꯄꯥꯕꯨꯡ, ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣꯗ, ꯃꯗꯨꯒꯤ ꯋꯥꯈꯜꯒ ꯆꯪꯗ꯭ꯔꯤꯗ꯫ ꯂꯩꯃꯍꯟꯅ ꯑꯃꯨꯛ: ꯍꯣꯏꯗ ꯍꯣꯏꯗ, ꯏꯆꯥ ꯊꯦꯝꯕꯗꯤ ꯆꯍꯤ ꯌꯥꯝꯅ ꯋꯥꯠꯂꯤꯗ꯫ ꯊꯦꯝꯕ, ꯅꯪ ꯊꯕꯛ ꯑꯆꯤꯟꯕ ꯂꯩꯍꯧꯕ꯭ꯔꯣ? ꯏꯄꯥꯒ ꯊꯕꯛ ꯑꯃꯇ ꯆꯠꯂꯨꯁꯤ ꯌꯥꯒꯗ꯭ꯔꯣ? ꯄꯥꯕꯨꯡ, ꯌꯨꯝꯗ ꯊꯕꯛ ꯂꯩꯇꯕꯒꯤ ꯁꯤꯗ ꯂꯥꯛꯂꯤꯅꯤ꯫ ꯍꯦꯛꯇ ꯆꯠꯁꯤ ꯄꯥꯕꯨꯡ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤꯅꯦ, ꯅꯪ ꯒꯥꯔꯤꯗꯣ ꯏꯟꯊꯣꯛꯂꯝꯃꯣ, ꯏꯄꯥ ꯆꯦ ꯆꯥꯡ ꯑꯃꯨꯛꯇ ꯌꯦꯡꯂꯛꯈꯤꯒꯦ꯫ ꯍꯣꯏ ꯄꯥꯕꯨꯡ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯩꯃꯍꯟ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯀꯥꯔꯛꯂꯝꯃꯤ꯫ ꯀꯥ ꯌꯧꯔꯛꯄꯗꯗꯤ ꯔꯨꯝ ꯑꯗꯨ ꯏꯃꯝ ꯃꯝꯂꯝꯃꯤ꯫ ꯊꯣꯏꯕ, ꯊꯣꯏꯕꯧ, ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ, ꯃꯩ ꯅꯨꯡꯒꯁꯦ ꯊꯥꯟꯕ ꯌꯥꯗ꯭ꯔꯣ? ꯁꯣꯝꯗ ꯕꯦꯜꯀꯣꯅꯤꯗ ꯆꯨꯔꯨꯞ ꯊꯛꯂꯝꯕ ꯄꯨꯔꯦꯜꯗꯨ ꯃꯃꯥꯅ ꯆꯪꯂꯛꯄ ꯑꯗꯨ ꯈꯪꯕꯗ ꯊꯛꯂꯝꯕ ꯆꯨꯔꯨꯞ ꯑꯗꯨ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯗꯨꯅ ꯃꯨꯊꯠꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯁꯨ ꯔꯨꯝꯗ ꯐꯠ ꯆꯪꯂꯛꯂꯒ ꯔꯨꯝꯗꯨꯒꯤ ꯃꯩꯗꯨ ꯐꯠ ꯐꯠ ꯊꯥꯜꯂꯤ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯅ ꯃꯩꯁꯦ ꯊꯥꯟꯗꯕꯅꯤ꯫ ꯀꯩꯁꯨ ꯇꯧꯗꯦꯗ, ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯅ ꯏꯃꯥ ꯂꯥꯛꯄꯅꯤ꯫ ꯀꯩ ꯋꯥꯅꯣ ꯏꯃꯥ?
ꯅꯪꯕꯨ ꯍꯌꯦꯡ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯣ? ꯏꯃꯥ, ꯊꯕꯛꯀꯤ ꯋꯥꯗꯤ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ. ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯨꯇꯤ ꯂꯧꯊꯣꯛꯂꯣꯗꯅ. ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ? ꯌꯨꯝꯗꯁꯨ ꯈꯔ ꯂꯩꯌꯨꯅꯦ ꯅꯪꯕꯨ. ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤꯕꯁꯤꯡꯁꯤꯗ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯈꯔ ꯌꯦꯡꯗꯅ ꯇꯧꯅꯦ. ꯏꯃꯥ, ꯑꯩꯒꯤ ꯑꯍꯦꯟꯕ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯂꯩꯃꯍꯟ ꯃꯆꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯐꯝꯂꯒ ꯍꯥꯏꯔꯛꯏ. ꯍꯣꯏ ꯕꯥ, ꯏꯃꯥ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯅꯪ ꯂꯨꯍꯣꯡꯗꯧꯁꯦ ꯃꯇꯝ ꯂꯦꯞꯅꯔꯕꯅꯤ. ꯀꯥꯇꯨ ꯀꯥꯔꯟ ꯂꯥꯡ-ꯐꯥꯡ ꯇꯧꯒꯦ ꯈꯜꯂꯅꯨ. ꯍꯣꯏ, ꯀꯥ ꯑꯃ ꯍꯦꯟꯅꯗꯤ ꯂꯨꯍꯣꯡꯕꯁꯦ ꯊꯨꯖꯤꯜꯂꯦ. ꯑꯗꯨꯕꯨ ꯁꯤꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ. ꯃꯤ ꯍꯞꯇꯥꯗ ꯍꯣꯡꯕ ꯐꯥꯎꯕ ꯌꯥꯎꯅꯔꯤꯕꯅꯤ. ꯅꯪ ꯕꯕꯥꯒ ꯏꯃꯥꯒꯅ ꯁꯤꯜꯂꯤꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤ. ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯏꯆꯥꯒꯤ ꯃꯥꯡꯅꯕ ꯈꯛ ꯁꯤꯜꯂꯣꯏ ꯍꯥꯏꯕꯁꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏ. ꯅꯪꯅꯗꯤ ꯂꯨꯍꯣꯡꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯗ ꯁꯥꯎꯔꯤꯕ. ꯅꯪꯒꯤ ꯃꯇꯝ ꯂꯥꯛꯄꯅꯅꯤ. ꯑꯩꯈꯣꯏꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤꯉꯩ ꯏꯆꯥ ꯏꯃꯧꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯕꯗꯣ ꯎꯕ ꯄꯥꯝꯃꯤ. ꯅꯪꯉꯣꯟꯗ ꯑꯩꯈꯣꯏ ꯃꯇꯝ ꯄꯤꯈꯤꯗꯕꯗꯤ ꯅꯠꯇꯦ. ꯑꯗꯨꯕꯨ ꯅꯪꯅ ꯁꯨꯝ ꯎꯔꯩ ꯄꯥꯔꯩ ꯇꯧꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕꯁꯤꯗ ꯅꯪ ꯌꯥꯕ ꯇꯥꯕꯅꯤ. ꯂꯩꯃꯍꯟ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯐꯣꯇꯣ ꯑꯗꯨ ꯄꯨꯔꯦꯜꯒꯤ ꯃꯈꯨꯠꯇꯗꯤ ꯄꯤꯔꯛꯇꯦ. ꯐꯝꯂꯤꯕ ꯑꯗꯨꯗ ꯇꯞꯅ ꯊꯝꯂꯒ ꯍꯥꯏꯔꯛꯏ. ꯅꯪꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯏꯕꯦꯝ ꯑꯗꯨꯒꯤ ꯐꯣꯇꯣꯅꯤ. ꯅꯨꯄꯤ ꯃꯆꯥꯗꯣ ꯌꯥꯝꯅ ꯐꯕ, ꯏꯪ ꯇꯞꯄ, ꯌꯨꯝ ꯄꯥꯟꯒꯗꯕ ꯅꯨꯄꯤ ꯃꯆꯥꯅꯤ. ꯅꯄꯥꯒ ꯑꯩꯒ ꯌꯥꯝ ꯃꯨꯟꯅ ꯇꯥꯟꯅꯔꯒ ꯊꯕꯛ ꯑꯁꯦ ꯁꯤꯜꯂꯤꯕꯅꯤ. ꯏꯃꯨꯡ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯥꯏꯅꯗꯒꯤ ꯈꯪꯂꯛꯄ ꯏꯃꯨꯡꯅꯤ. ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯕꯅꯤ. ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯅꯤ. ꯅꯪꯒꯤ ꯑꯣꯏꯅꯗꯤ ꯃꯇꯤꯛ ꯆꯞ ꯆꯥꯔꯦ ꯈꯜꯂꯒꯅꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯂꯦꯞꯂꯤꯕ. ꯍꯣꯏ ꯕꯥ, ꯏꯃꯥꯅ ꯍꯥꯏꯕꯁꯤꯗ ꯅꯪ ꯍꯟꯗꯛꯃꯨꯛꯇꯤ ꯋꯥꯅ ꯊꯩꯔꯅꯨ. ꯋꯥꯈꯜ ꯐꯥꯊꯔꯒ ꯅꯇꯤꯟ ꯌꯣꯠꯊꯗꯨꯅ ꯈꯜꯂꯨ. ꯐꯔꯦ, ꯅꯪꯁꯨ ꯋꯥꯔꯝꯂꯅꯤ, ꯄꯣꯊꯥꯖꯅꯕ ꯇꯧꯔꯣ. ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯃꯨꯛꯇꯪꯗꯤ ꯎꯅꯔꯨꯆꯣ. ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯏꯕꯦꯝ ꯑꯗꯨꯒꯤ ꯅꯝꯕꯔ ꯌꯥꯎꯕꯅꯤ. ꯃꯗꯨꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯅꯈꯣꯏ ꯑꯅꯤ ꯅꯁꯥ ꯑꯃꯨꯛꯇꯪ ꯎꯅꯒꯦꯁꯨ ꯎꯅꯔꯨꯆꯣ. ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯀꯨꯝꯂꯒꯦ. ꯂꯩꯃꯍꯟꯁꯨ ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯐꯣꯇꯣ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯃꯥ ꯊꯣꯛꯈ꯭ꯔꯦ. ꯄꯨꯔꯦꯜꯁꯨ ꯑꯁꯨꯝ ꯂꯦꯞꯍꯧꯔꯤ. ꯀꯔꯤꯃꯇꯗꯤ ꯃꯥ ꯈꯨꯝꯈꯤꯗꯦ. ꯉꯥꯏꯍꯥꯛ ꯂꯦꯞꯂꯝꯕꯗꯒꯤ ꯃꯃꯥꯅ ꯊꯝꯂꯝꯂꯤꯕ ꯐꯣꯇꯣ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯉꯥꯏꯍꯥꯛꯇꯤ ꯌꯦꯡꯉꯤ ꯐꯣꯇꯣ ꯑꯗꯨꯗ ꯁꯨꯝ. ꯐꯣꯇꯣ ꯑꯗꯨ ꯄꯥꯏꯗꯨꯅ ꯕꯦꯜꯀꯣꯅꯤꯔꯣꯝꯗ ꯑꯃꯨꯛ ꯊꯣꯔꯛꯏ. ꯑꯗꯨꯒ ꯉꯁꯥꯏ ꯊꯛꯄ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔꯕ ꯆꯨꯔꯨꯞ ꯑꯗꯨ ꯑꯃꯨꯛ ꯆꯝꯈꯠꯇꯨꯅ ꯊꯛꯄ ꯍꯧꯏ. ꯃꯤꯅꯤꯠ 2-3ꯗꯨ ꯆꯨꯔꯨꯞ ꯑꯗꯨ ꯆꯤꯡꯗꯨꯅ ꯐꯣꯇꯣ ꯑꯗꯨꯕꯨ ꯅꯥꯊꯩꯔꯝꯂꯕ ꯃꯇꯨꯡ ꯐꯣꯇꯣ ꯑꯗꯨꯗ ꯇꯥꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯅꯥꯊꯩꯗꯨꯅ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯊꯥꯔꯤꯕ ꯅꯝꯕꯔ ꯑꯗꯨ ꯃꯥꯒꯤ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯅꯝꯕꯔ ꯑꯗꯨ ꯀꯣꯄꯤ ꯇꯧꯁꯤꯜꯂꯦ. ꯀꯣꯜꯗ ꯅꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯈꯨꯕꯤ ꯑꯗꯨ ꯃꯁꯥ ꯃꯊꯟꯇꯅ ꯈꯪꯐꯥ ꯐꯥꯏ. ꯑꯗꯨꯕꯨ ꯊꯤꯡꯗ꯭ꯔꯦ, ꯅꯝꯈ꯭ꯔꯦ. ꯀꯣꯜ ꯆꯠꯈ꯭ꯔꯦ. ꯔꯤꯡ ꯆꯠꯂꯤ ꯀꯣꯜ ꯑꯗꯨ. ꯁꯣꯝꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯇꯨꯝꯅꯕ ꯍꯥꯏꯗꯅ ꯐꯝ ꯊꯥꯔꯝꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯥꯛꯂꯤꯕ ꯀꯣꯜ ꯑꯗꯨꯗ ꯀꯅꯥꯅꯣ ꯈꯟꯅ ꯌꯦꯡꯉꯤ. ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯅꯝꯕꯔꯗꯨ ꯌꯦꯡꯗꯨꯅ ꯂꯩ. ꯏꯉꯦꯜ ꯐꯣꯟ ꯑꯗꯨ ꯇꯠꯈ꯭ꯔꯅꯤ ꯈꯪꯗꯨꯅ ꯄꯥꯏꯈꯠꯂꯦ. ꯑꯗꯨꯒ ꯇꯞꯂꯞꯅ ꯍꯦꯜꯂꯣ. ꯁꯣꯝꯗꯁꯨ ꯅꯨꯄꯥ ꯃꯥꯅ ꯍꯥꯟꯅ ꯍꯦꯜꯂꯣ ꯍꯥꯏꯕꯁꯦ ꯍꯥꯏꯒꯦ ꯈꯟꯅ ꯃꯌꯥ ꯀꯥꯕꯅꯤ. ꯑꯗꯨꯕꯨ ꯀꯥꯔꯝꯕ ꯆꯤꯝꯕꯥꯜ ꯎꯝꯁꯤꯟꯈ꯭ꯔꯦ. ꯀꯔꯤꯃꯇ ꯈꯨꯝꯗꯕꯗꯨꯗ ꯐꯣꯟꯗꯨꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ. ꯍꯦꯜꯂꯣ, ꯀꯅꯥꯅꯣ ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯤꯕꯣ? ꯅꯨꯄꯥ ꯃꯥꯁꯨ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯖꯦꯜꯅ ꯈꯨꯝꯃꯤ. ꯏꯉꯦꯜ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯍꯣꯏ, ꯃꯥꯅꯦ. ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯀꯣꯜ ꯇꯧꯕꯤꯔꯛꯏꯁꯤꯕꯣ? ꯑꯩ ꯄꯨꯔꯦꯜ, ꯑꯥꯔ.ꯀꯦ. ꯄꯨꯔꯦꯜ. ꯏꯉꯦꯜ ꯐꯣꯟ ꯑꯗꯨ ꯃꯅꯥꯀꯣꯡꯗꯒꯤ ꯐꯠ ꯊꯥꯡꯊꯩ. ꯑꯗꯨꯒ ꯇꯧꯔꯛꯏꯕ ꯅꯝꯕꯔ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ. ꯑꯗꯨꯒ ꯃꯥ ꯃꯊꯟꯇ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯗ ꯋꯥꯈꯜꯗ ꯈꯜꯂꯤ. ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏꯁꯤꯅ? ꯍꯦꯜꯂꯣ, ꯇꯥꯕꯤꯕ꯭ꯔꯥ? ꯍꯣꯏ ꯇꯥꯖꯔꯤꯌꯦ. ꯄꯨꯔꯦꯜꯁꯨ ꯏꯉꯦꯜꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯀꯣꯜꯕꯨꯗꯤ ꯇꯧꯔꯛꯂꯦ. ꯑꯗꯨꯕꯨ ꯍꯥꯏꯒꯗꯕ ꯋꯥꯁꯦ ꯀꯔꯤꯅꯣ ꯃꯥ ꯂꯀꯛ ꯇꯧꯏ. ꯏꯉꯦꯜ, ꯃꯤꯡꯁꯦ ꯆꯨꯝꯃꯦꯀꯣ? ꯍꯣꯏ, ꯃꯥꯅꯦ. ꯑꯩ ꯏꯉꯦꯜꯅꯦ. ꯋꯥꯔꯤ ꯈꯔ ꯁꯥꯅꯤꯡꯗꯅ ꯀꯣꯜ ꯇꯧꯔꯛꯄꯅꯦ. ꯋꯥꯔꯤ ꯁꯥꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯅꯤꯌꯦ,
ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯋꯥꯁꯦ ꯑꯩꯁꯨ ꯁꯥꯡꯊꯅ ꯀꯣꯏꯅ ꯍꯥꯏꯕ ꯄꯥꯝꯗꯦ ꯑꯩꯒꯤ ꯑꯣꯏꯅ꯫ ꯍꯣꯏ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯣ꯫ ꯂꯨꯍꯣꯡꯕꯁꯦ ꯀꯥ ꯑꯃ ꯍꯦꯟꯅ ꯊꯨꯖꯤꯜꯂꯦ꯫ ꯏꯃꯥꯅ ꯃꯇꯝ ꯍꯥꯏꯔꯛꯄꯗ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯈꯪꯕꯗ ꯉꯥꯏꯔꯤ꯫ ꯍꯣꯏ, ꯄꯥꯟꯖꯤꯅ ꯃꯇꯝ ꯐꯔꯛ ꯇꯥꯏ ꯍꯥꯏꯗꯅ ꯏꯃꯥꯅ ꯇꯝꯃꯤ꯫ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯄꯒꯤ ꯃꯔꯝꯗꯤ ꯄꯥꯟꯖꯤꯅ ꯀꯔꯤ ꯍꯥꯏꯕ ꯍꯥꯏꯗꯕ ꯃꯗꯨꯒꯤ ꯅꯠꯇꯦ꯫ ꯑꯩꯅ ꯈꯪꯅꯤꯡꯕꯗꯤ ꯂꯨꯍꯣꯡꯕꯁꯦ ꯑꯗꯣꯝꯒꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛꯁꯨ꯫ ꯄꯨꯔꯦꯜꯒꯤ ꯋꯥꯗꯨ ꯊꯠꯂꯒ ꯏꯉꯦꯜꯅ ꯈꯨꯝꯃꯤ, ꯂꯨꯍꯣꯡꯕꯁꯦ ꯕꯕꯥꯒ ꯏꯃꯥꯒꯅ ꯁꯤꯟꯕꯅꯤ꯫ ꯑꯣ, ꯏꯃꯥ ꯕꯕꯥꯒꯤ ꯑꯄꯥꯝꯕꯗ ꯌꯦꯠꯂꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯁꯤꯔ ꯁꯣꯝꯒꯤ? ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯋꯥꯍꯪꯅꯤ ꯏꯉꯦꯜꯗꯨ ꯍꯧꯖꯤꯛ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯃꯥ ꯇꯁꯦꯡꯅ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯆꯤꯟ ꯊꯣꯔꯛꯄ ꯑꯃ ꯐꯠ ꯈꯨꯝꯃꯤ, ꯍꯣꯏ, ꯕꯕꯥꯒꯤ ꯑꯄꯥꯝꯕꯁꯦ ꯃꯆꯥ ꯑꯩꯅ ꯍꯤꯛꯇꯣꯛꯄꯗꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯦ꯫ ꯍꯣꯏ, ꯐꯩ꯫ ꯏꯃꯥꯅꯗꯤ ꯅꯪꯒ ꯎꯅꯒꯦꯁꯨ ꯑꯃꯨꯛꯇꯪ ꯎꯅꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯎꯅꯕ ꯁꯪꯂꯔꯣꯏ꯫ ꯑꯩꯒꯤ ꯃꯇꯝ ꯂꯩꯇꯦ, ꯊꯕꯛ ꯈꯔ ꯆꯤꯜꯂꯦ꯫ ꯎꯅꯕꯒꯤ ꯃꯇꯝ ꯑꯃꯨꯛ ꯀꯥꯏꯊꯣꯛꯄ ꯑꯩ ꯈꯖꯤꯛ ꯐꯔꯛ ꯇꯥꯒꯗꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕꯒꯤ ꯈꯣꯡꯊꯥꯡꯁꯦ ꯂꯧꯗ꯭ꯔꯤꯉꯩ ꯋꯥꯈꯜ ꯈꯖꯤꯛꯇ ꯈꯟꯕꯤꯌꯨ꯫ ꯐꯤꯔꯦꯞ ꯑꯗꯣ ꯃꯨꯟꯅ ꯈꯜꯍꯟꯅꯤꯡꯉꯤ꯫ ꯃꯨꯟꯅ ꯋꯥꯈꯜ ꯈꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯑꯃꯅ꯫ ꯏꯉꯦꯜꯁꯨ ꯃꯔꯛ ꯊꯠꯇꯨꯅ ꯋꯥꯍꯪ ꯑꯃꯗꯤ ꯍꯪꯂꯛꯏ, ꯂꯨꯍꯣꯡꯕꯁꯤ ꯑꯗꯣꯝꯒꯤꯗꯤ ꯑꯄꯥꯝꯕꯔꯥ? ꯅꯠꯇ꯭ꯔꯒꯅ ꯐꯣꯔꯁꯇ ꯊꯥꯡꯕꯤꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡꯂꯥ? ꯄꯨꯔꯦꯜ ꯏꯉꯦꯜꯒꯤ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯍꯪꯂꯛꯄ ꯋꯥꯍꯪ ꯑꯗꯨ ꯃꯥꯁꯨ ꯇꯔꯥꯏ ꯇꯔꯥꯏꯅꯗꯤ ꯐꯠ ꯈꯨꯝꯂꯛꯇꯦ꯫ ꯄꯨꯔꯦꯜ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯥꯛꯄ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯆꯨꯔꯨꯞ ꯑꯗꯨ ꯐꯣꯟ ꯑꯗꯨ ꯈꯤꯇꯪ ꯊꯩꯗꯣꯛꯇꯨꯅ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯥꯒꯨꯝ ꯆꯤꯡꯉꯤ꯫ ꯄꯨꯔꯦꯜꯒꯤ ꯄꯥꯎꯈꯨꯝ ꯈꯨꯝꯂꯛꯇꯕꯗꯨꯗ ꯇꯥꯗ꯭ꯔꯕꯔꯥ ꯍꯥꯏꯅ ꯏꯉꯦꯜꯅ ꯍꯟꯖꯤꯟꯅ, ꯍꯦꯂꯣ꯫ ꯂꯨꯍꯣꯡꯕꯁꯤꯗ ꯑꯩ ꯊꯣꯏꯗꯣꯛꯇꯦ꯫ ꯂꯨꯍꯣꯡꯂꯁꯨ ꯌꯥꯏ, ꯍꯣꯡꯗ꯭ꯔꯕꯁꯨ ꯑꯩ ꯑꯗꯨꯃꯛ ꯍꯤꯡꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃ ꯑꯣꯏꯅ ꯂꯨꯍꯣꯡꯕꯁꯤꯗꯤ ꯑꯩ ꯅꯣ ꯍꯥꯏꯔꯔꯣꯏ꯫ ꯑꯗꯨꯒ ꯑꯩꯅ ꯃꯈꯥ ꯇꯥꯔꯛꯄ ꯑꯩꯒꯤ ꯑꯄꯥꯝꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇꯅ ꯑꯌꯦꯠꯄ ꯄꯤꯕ ꯉꯝꯍꯜꯂꯣꯏ꯫ ꯏꯉꯦꯜꯅ, ꯑꯩꯅ ꯈꯜꯂꯝꯕꯗꯤ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯒꯦ ꯈꯟꯖꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨ ꯀꯥꯏꯊꯣꯛꯄ ꯐꯔꯛ ꯇꯥꯏ ꯍꯥꯏꯔꯕꯅꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯂꯩꯇꯦ꯫ ꯐꯔꯦ, ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯦ 19 days ꯂꯩꯔꯤ꯫ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯣ꯫ ꯑꯩ ꯐꯣꯟ ꯊꯝꯂꯒꯦ꯫ ꯍꯣꯏ꯫ ꯄꯨꯔꯦꯜ ꯐꯣꯟ ꯑꯗꯨ ꯊꯨꯅ ꯀꯛꯂꯦ꯫ ꯑꯗꯨꯒ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯑꯩ ꯀꯩꯗꯧꯒꯅꯤ? ꯑꯩꯁꯤꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯄ ꯇꯥꯔꯗ꯭ꯔꯥ? ꯏꯃꯥ, ꯑꯩꯉꯣꯟꯗ ꯇꯧꯍꯜꯂꯤꯕ ꯊꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁ, ꯑꯩ ꯈꯪꯗ꯭ꯔꯦꯗ꯫ ꯁꯣꯝꯗꯁꯨ ꯄꯨꯔꯦꯜꯅ ꯀꯣꯜ ꯊꯝꯈꯤꯕꯒ ꯏꯉꯦꯜ ꯋꯥꯈꯜ ꯃꯑꯣꯡ ꯈꯜꯂꯛꯏ꯫ ꯄꯨꯔꯦꯜꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨ ꯃꯥ ꯃꯁꯥꯗ ꯏꯍꯩ ꯍꯩꯅꯕ ꯐꯥꯎꯗꯦ꯫ ꯄꯨꯔꯦꯜꯅ ꯀꯔꯤꯅꯣ ꯑꯃꯗꯤ ꯍꯥꯏꯅꯤꯡꯂꯤ ꯍꯥꯏꯅ ꯃꯥ ꯃꯊꯟꯇ ꯅꯤꯟꯗꯥ ꯇꯧꯖꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯊꯕꯥꯗꯨ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯏꯃꯥ, ꯅꯍꯥꯟ ꯅꯨꯄꯥꯔꯣꯝꯒ ꯑꯩꯈꯣꯏ ꯕꯦꯝꯃꯒꯤꯒ ꯀꯨꯊꯤ ꯌꯦꯡꯂꯨꯕꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ? ꯇꯝꯐꯥ ꯐꯅꯦꯛꯁꯤꯡꯗꯨ ꯊꯨꯞꯆꯤꯟꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯟ ꯀꯨꯊꯤ ꯌꯦꯡꯂꯨꯕꯗꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯥꯝꯅ ꯁꯥꯡꯅ ꯂꯩꯇꯕꯒꯤꯗꯤ ꯄꯤꯗ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯥꯡꯊꯕ ꯄꯥꯝꯃꯤ ꯍꯥꯏꯔꯒꯅ ꯆꯍꯤ 2 ꯉꯥꯏꯅꯒꯗꯧꯔꯤ꯫ ꯌꯨꯝ ꯌꯧꯔꯛꯄꯒ ꯅꯄꯥꯗ ꯇꯝꯕꯗꯗꯤ ꯃꯊꯪ ꯊꯥ ꯄꯥꯟꯈꯠꯂꯛꯄꯗ ꯄꯤꯔꯛꯄ ꯇꯥꯔꯤꯛ ꯑꯗꯨꯗ ꯍꯣꯡꯅꯕ ꯇꯧꯔꯁꯤꯅ ꯅꯄꯥꯅ ꯍꯦꯛ ꯍꯥꯏꯔꯦ꯫ ꯑꯗꯨꯗꯗꯤ ꯏꯅꯝꯁꯤꯗꯁꯨ ꯄꯥꯟꯈꯠꯂꯛꯄꯒꯤꯁꯤꯗ ꯂꯦꯞꯂꯁꯤ ꯍꯥꯏꯅꯔꯦ꯫ ꯑꯁ, ꯃꯊꯪ ꯊꯥ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛ ꯊꯥꯗꯤ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦꯅꯦ꯫ ꯂꯨꯍꯣꯡꯕꯁꯤꯗꯤ ꯋꯥ ꯂꯣꯏꯁꯤꯟꯅꯕꯒ ꯆꯞ ꯃꯥꯟꯅꯔꯦꯅꯦ꯫ ꯂꯣꯏꯁꯤꯟꯅꯔꯕꯒꯨꯝꯕꯅꯤ꯫ ꯊꯥ ꯑꯁꯤꯁꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯅꯨꯃꯤꯠ 15ꯅꯤ ꯐꯥꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯏꯃꯥ, ꯍꯥꯊꯨ ꯍꯣꯡꯕꯒꯤ ꯃꯍꯨꯠ ꯆꯍꯤ 2ꯗꯨ ꯂꯣꯏꯔꯒ ꯍꯣꯡꯕꯗꯤ ꯌꯥꯔꯣꯏꯗ꯭ꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯕꯦꯝꯃꯁꯨ ꯃꯇꯝ ꯈꯔ ꯂꯩꯖꯔꯦꯗꯅ꯫ ꯊꯕꯥ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯏꯃꯥꯁꯨ ꯈꯟꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯅꯄꯥꯅ ꯌꯥꯗꯦ꯫ ꯆꯍꯤ 2ꯁꯤꯗ ꯕꯦꯝꯃꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯔꯛꯂꯕꯗꯤ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯂꯒ ꯇꯣꯛꯀꯅꯤ ꯍꯥꯏꯗꯅ ꯁꯤ ꯈꯥꯡꯅ ꯌꯥꯗ꯭ꯔꯦ꯫ ꯀꯩꯅꯣꯗ, ꯕꯕꯥꯁꯤꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯩꯈꯣꯏ ꯕꯦꯝꯃꯗꯤ ꯋꯥꯈꯜ ꯑꯁꯨꯛ ꯇꯥꯔꯤꯕꯁꯤꯗꯤ ꯂꯥꯡ ꯐꯥꯡ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫
ꯆꯍꯤ ꯑꯅꯤꯗꯣ ꯊꯤꯟꯊꯔꯕꯗꯤ ꯕꯦꯝꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯗꯧꯅꯤ꯫ ꯈꯪꯗ꯭ꯔꯦ ꯕꯦꯝꯃ, ꯑꯁꯣꯝꯒꯤ ꯏꯅꯝꯁꯤ ꯈꯣꯏꯁꯨ ꯂꯨꯍꯣꯡꯕꯁꯦ ꯌꯥꯔꯤꯕ ꯃꯈꯩ ꯃꯈꯣꯏ ꯊꯨꯖꯤꯟꯕ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯋꯥꯍꯩ ꯑꯃꯗ ꯏꯃꯥꯅ ꯈꯪꯏ ꯃꯈꯣꯏꯁꯨ ꯃꯆꯥ ꯄꯤꯕ ꯃꯊꯟꯇ ꯑꯣꯏꯕꯗꯨꯗ ꯇꯧꯔꯤꯕ ꯖꯥꯠꯅꯤ꯫ ꯅꯨꯄꯥꯗꯨꯕꯨ ꯀꯔꯤ ꯊꯕꯛ ꯇꯧꯏ ꯍꯥꯏꯒꯦ ꯏꯃꯥ? ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯅꯤ ꯍꯥꯏꯗꯅ ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗꯤ꯫ ꯑꯗꯣ ꯏꯃꯥ, ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕꯗꯨꯒ ꯑꯩꯈꯣꯏ ꯕꯦꯝꯃꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯑꯃꯨꯛꯇꯪ ꯁꯛ ꯈꯪꯅꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯏꯃꯥꯅꯅꯦ ꯉꯔꯥꯡꯅ ꯍꯪꯂꯕꯅꯤ, ꯎꯅꯔꯣꯏ, ꯎꯅꯅꯤꯡꯗꯦ ꯁꯤꯃꯛ ꯈꯨꯝꯃꯤ꯫ ꯑꯩꯁꯨꯅꯦ ꯋꯥꯁꯦ ꯀꯥ ꯍꯦꯟꯅ ꯉꯥꯡꯗ꯭ꯔꯕꯅꯤ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯂꯨꯍꯣꯡꯗꯧ ꯅꯨꯄꯥꯗꯣ ꯃꯁꯛꯇꯤ ꯈꯪꯍꯧꯅꯤꯗꯅ꯫ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯃꯔꯩ ꯍꯥꯏꯔꯦꯗꯅ, ꯇꯧꯊꯣꯛꯇꯅ ꯇꯧꯔꯛꯄ ꯃꯔꯩꯗꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕ ꯌꯥꯔꯔꯣꯏ꯫ ꯏꯃꯥꯅꯕꯨꯗꯤ ꯐꯣꯇꯣꯗꯤ ꯅꯍꯥꯟꯅ ꯌꯦꯡꯍꯜꯂꯕꯅꯤ꯫ ꯅꯄꯥꯁꯨ ꯃꯁꯥꯁꯦ ꯍꯥꯏꯔꯪ ꯂꯩꯕꯅꯤꯅ ꯃꯥꯅ ꯀꯜꯂꯤꯉꯩꯁꯤꯗ ꯇꯪ ꯇꯥꯕ ꯑꯃ ꯂꯦꯞꯄꯤꯍꯧꯔꯁꯤ ꯍꯥꯏꯗꯅ ꯇꯠꯇꯅ ꯁꯣꯟꯕꯁꯤꯗꯅꯦ ꯏꯃꯥꯁꯨ ꯅꯄꯥꯒꯤ ꯋꯥ ꯍꯤꯛꯇꯣꯛꯄ ꯉꯝꯗꯕꯅꯤ꯫ ꯑꯗꯒꯤ ꯕꯦꯝꯃꯒꯤ ꯃꯇꯧ ꯌꯦꯡꯂꯦ, ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯐꯔꯦ ꯏꯃꯥ, ꯂꯨꯍꯣꯡꯕꯁꯤꯗ ꯇꯥꯔꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯗ ꯇꯥꯃꯣꯒ ꯋꯥꯔꯤ ꯁꯥꯔꯒ ꯀꯩ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯇꯥꯟꯅꯔꯒꯦ꯫ ꯑꯗꯨꯕꯨ ꯄꯩꯁꯥꯅꯗꯤ ꯆꯥꯕ ꯌꯥꯔꯣꯏꯀꯣ? ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯜꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯕꯦꯝꯃꯅ ꯂꯩꯔꯨꯔꯒ ꯌꯨꯝꯗꯨꯗ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗ꯭ꯔꯗꯤ ꯈꯨꯠꯇꯨꯝ ꯁꯨꯔꯒ ꯌꯦꯡꯅꯔꯒ ꯇꯣꯛꯀꯅꯤꯀꯣ ꯏꯃꯥ? ꯑꯗꯨꯒꯤꯕꯨꯗꯤ ꯏꯃꯨꯡꯒꯤ ꯃꯤꯗꯤ ꯌꯥꯝꯅ ꯆꯝꯕꯅꯤꯗ, ꯊꯥꯏꯅꯗꯒꯤ ꯈꯪꯂꯛꯏ꯫ ꯍꯣꯏ, ꯏꯕꯨꯡꯉꯣꯗꯨꯕꯨꯗꯤꯅꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯔꯨꯗꯦ, ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯇꯥꯗ ꯈꯣꯏ ꯏꯅꯝꯁꯤ ꯈꯣꯏꯗꯤ ꯌꯥꯝꯅ ꯆꯝꯕ ꯑꯐꯕ ꯃꯤꯅꯤ꯫ ꯑꯩꯈꯣꯏ ꯕꯦꯝꯃꯅ ꯂꯩꯔꯨꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯂꯩꯔꯣꯏꯗ꯫ ꯑꯗꯨꯒꯤꯕꯨꯗꯤ ꯃꯧ ꯑꯅꯤ ꯁꯨꯕꯁꯨ ꯅꯠꯇꯦ, ꯃꯥ ꯃꯊꯟꯇꯅꯤꯗꯅ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯒꯗꯕ꯫ ꯍꯣꯏ ꯏꯃꯥ, ꯐꯕꯨ ꯐꯔꯗꯤ ꯐꯔꯦ, ꯐꯖꯅ ꯂꯩꯖꯔꯁꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯆꯅꯨꯁꯨ ꯂꯥꯛꯂꯝꯃꯤ ꯇꯝꯐꯥꯅ꯫ ꯍꯩꯃꯥ, ꯕꯦꯝꯃ ꯅꯪꯁꯨ ꯂꯥꯛꯂꯤꯕ꯭ꯔꯥ? ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯎ ꯃꯥꯡꯒꯣꯜꯁꯤꯗ꯫ ꯆꯅꯨꯅ, ꯑꯧ ꯏꯃꯥ, ꯑꯩ ꯂꯥꯛꯂꯤꯅꯦ꯫ ꯆꯤꯆꯦꯁꯨ ꯂꯩꯔꯝꯃꯤꯅ? ꯑꯩꯁꯨ ꯂꯩꯔꯝꯃꯤꯅꯦ꯫ ꯑꯩꯈꯣꯏ ꯁꯤꯗ ꯁꯨꯝ ꯂꯥꯛꯂꯤꯔꯣ? ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ? ꯁꯤꯗ ꯁꯨꯝ ꯂꯥꯛꯄꯅꯤ ꯆꯤꯆꯦ꯫ ꯏꯃꯥ, ꯏꯉꯦꯜꯗꯤ ꯂꯩꯈꯤꯕ꯭ꯔꯣ? ꯂꯩꯕꯅꯤ, ꯃꯥꯒꯤ ꯀꯥꯗ ꯂꯩꯈꯤꯕꯅꯤ꯫ ꯆꯤꯆꯦ, ꯑꯩ ꯃꯅꯨꯡꯗ ꯑꯣꯏꯅ ꯏꯉꯦꯜꯒ ꯋꯥꯔꯤ ꯁꯥꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯁꯥꯔꯨꯔꯣ꯫